Hello everyone. Hospital gi maning dane ba kwa asagi umang amalai se. Sai umang amalai se sai auto lei bese sigi marak tane ba hause. Changa ke hekte ni mayam yang minar se. Ko tu ti to ni hector be lapu pana se asibi yo ke wai ta wa ba. Aina ni lai gi ni hajana ga he ni to si se lai gi na te mi sing ju sa ne sa ka lao. He eda na phare da na hose kia. Aina ning ba se thunge. To si da la sa da. Hello everyone. Mayam punapun matong kuirabagi matungda kayaba ay mubang haidra kaya sum kano macharaga sum wari sananina hadi video thakataba su kuireba ko adudugi sum torokpane ay huzik evening duty halakpa kuidre do bora se kano ne ay hauba natte akhoi sida mayangi bora yole ba ko adu lairakpane bora se aduga burger se su lairakpane aduga singju sigi mimi singju se sigi singju sidi kano ne ba aina sujaba singjune simadi aduga sigi papar se sisi wari chidane kamai tawgeda laige leiraga ne ai khangdaba packet adu packet se fayam laisale ba ko chaning mandana thaina angawani ka daga khutaga hapaga saga am haujaba adu lei sum pamjai ba leiraga loi shot lerebe ko shot laga su adum charani aduga sida leire ko bi ko na ba maga ko sumaina chabagi ni haiga di hek payarꯛꯇꯕꯁꯨ ꯌꯥꯏꯌꯦꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜ ꯁ꯭ꯇꯥꯐ ꯑꯃ ꯄꯨꯔꯒ ꯂꯥꯏꯒꯤꯅꯤ ꯍꯥꯏꯖꯅꯔꯒꯅꯦ ꯍꯦꯛ ꯑꯣꯏꯅꯦ ꯍꯥꯏꯕ ꯑꯗꯣ ꯂꯥꯏꯗꯣ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯩ ꯑꯣꯏ ꯂꯩꯔꯝꯃꯦ ꯂꯥꯏꯗꯣ ꯑꯩꯅꯤꯅ ꯑꯩꯅ ꯆꯥꯔꯦ ꯑꯗꯣ ꯈꯪꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯁꯨꯃꯥꯏꯅ ꯂꯥꯗ ꯆꯥꯕꯁꯨꯀꯣ ꯃꯅꯤꯄꯨꯔꯗ ꯂꯩꯇꯕꯅꯤꯅ ꯍꯦꯛꯑꯒ ꯆꯥꯕꯗꯣ ꯗꯥꯏꯔꯦꯛ ꯐ꯭ꯔꯦꯁꯅꯦꯕ ꯉꯁꯤ ꯍꯦꯛꯂꯛꯄꯁꯤꯗ ꯉꯁꯤꯀꯣ ꯑꯍꯨꯝ ꯍꯦꯛꯂꯛꯑꯦꯕꯀꯣ ꯑꯍꯨꯝꯁꯦ ꯑꯩꯅ ꯑꯅꯤꯃꯗꯤ ꯐ꯭ꯔꯤꯖꯇ ꯀꯛꯑꯒ ꯊꯝꯈꯔꯦ ꯑꯃꯗꯤ ꯁꯦ ꯊꯝꯕ ꯑꯩꯅ ꯉꯁꯤ ꯆꯥꯔꯦꯕꯀꯣ ꯑꯗꯣ ꯈꯪꯗꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯈꯨꯍꯥꯎꯁꯨ ꯂꯩꯇ꯭ꯔꯦ ꯂꯥꯗ ꯆꯥꯕꯩꯁꯨ ꯍꯦꯟꯅ ꯍꯥꯎꯈ꯭ꯔꯦ ꯌꯥꯝ ꯍꯥꯎꯔꯕꯩ ꯋꯥꯁꯨ ꯅꯠꯇꯦꯀꯣ ꯀꯩꯅꯣ ꯕꯣꯔꯥꯅꯦꯅ ꯕꯣꯔꯤ ꯑꯣꯏ ꯀꯩ ꯑꯣꯏ ꯇꯧꯏ ꯍꯥꯏꯕ ꯕꯣꯔꯥꯅꯦꯅ ꯃꯇꯠ ꯃꯀꯨꯝ ꯉꯥꯛꯇ ꯃꯣꯏꯒꯤꯅꯦ ꯑꯩꯈꯣꯏꯒꯤ ꯄꯥꯂꯪ ꯁꯥꯛ ꯑꯁꯤꯟꯕꯗꯣ ꯃꯣꯏ ꯑꯗꯨꯗꯨꯒꯤ ꯕꯣꯔꯥꯅꯦ ꯑꯃꯅ ꯁꯤꯁꯤꯅ ꯀꯩꯅꯣꯅꯦ ꯇꯤꯜꯍꯧ ꯕꯣꯔꯥꯗꯣ ꯑꯗꯨꯗꯨꯅꯦ ꯃꯊꯪꯗꯤ ꯑꯩꯅ ꯑꯣꯏꯅ ꯆꯥꯎꯅ ꯍꯧꯔꯒꯦ ꯑꯗꯨꯒ ꯆꯥꯖꯔꯛꯀꯦ ꯑꯗꯨꯅ ꯎꯝ ꯁꯤꯁꯦ ꯒꯔꯧ ꯒꯔꯧ ꯂꯥꯎꯔꯝꯃꯗꯤ ꯍꯥꯎꯒꯗꯕꯅꯦꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯊꯕꯛꯀꯤ ꯃꯇꯥꯡꯗ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏꯕꯗꯣꯀꯣ ꯑꯩ ꯔꯤꯄ꯭ꯂꯥꯏꯗꯣ ꯃꯇꯝ ꯆꯥꯅ ꯇꯧꯕꯗꯤ ꯉꯝꯖꯗ꯭ꯔꯦ ꯑꯗꯣ ꯚꯦꯀꯦꯟꯁꯤꯗꯣ ꯂꯩꯗꯤ ꯂꯩꯌꯦ ꯍꯧꯖꯤꯛꯇꯣ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯀꯣ ꯆꯍꯤ 2ꯗꯒꯤ ꯇꯥꯗꯅ ꯂꯩꯕꯒꯤ ꯀꯩꯕ ꯚꯦꯀꯦꯟꯁꯤꯗꯤ ꯂꯩꯌꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯏꯟꯇꯔꯦꯁꯇꯦꯠ ꯑꯣꯏꯕꯁꯤꯡꯅ ꯀꯩꯅꯣ ꯇꯧꯕꯤꯔꯛꯑꯣ ꯑꯩꯒꯤ ꯅꯝꯕꯔ ꯍꯥꯞꯆꯔꯝꯒꯦ ꯑꯗ ꯁꯤꯚꯤ ꯊꯥꯕꯤꯔꯛꯑꯣ ꯍꯥ ꯍꯥ ꯑꯃꯨꯛ ꯀꯅꯥꯅꯣꯝꯅ ꯍꯥꯏꯗꯅ ꯁꯥ ꯉꯥꯗꯧꯅ ꯆꯥꯕꯤꯔꯛꯑꯣꯅ ꯇꯧꯗꯅ ꯃꯤꯃꯤ ꯆꯈꯣꯝ ꯑꯆꯧꯕ ꯆꯥꯗꯅ ꯇꯧꯈꯤꯕꯗ ꯅꯤꯡꯁꯤꯡꯉꯛꯑꯦ ꯁꯤ ꯑꯆꯧꯕ ꯑꯃꯃꯨꯛ ꯆꯥꯔꯒꯦ ꯆꯥꯔꯒꯦ
ꯅꯪꯗꯣ ꯖꯦꯅꯔꯦꯜ ꯁꯤꯞꯁꯨ ꯇꯧꯔꯒ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯆꯠꯂꯦ ꯈꯣꯠꯂꯦꯅ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯂꯩꯇꯦꯕꯀꯣ ꯂꯩꯇꯕꯁꯦ ꯁꯨꯝ ꯑꯣꯗꯤꯠ ꯃꯇꯝꯗ ꯋꯥꯔꯛꯂꯣꯠ ꯃꯌꯥꯝ ꯑꯣꯏꯕꯗꯣ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯈꯜꯂꯒ ꯑꯩ ꯅꯥꯏꯠ ꯁꯤꯐꯇ ꯑꯣꯏꯅ ꯇꯧꯖꯒꯦ ꯅꯥꯏꯠ ꯁꯤꯐꯇꯅ ꯈꯔ ꯊꯕꯛ ꯌꯥꯝꯅ ꯇꯧꯕ ꯐꯪꯉꯦ ꯍꯥꯏꯕꯒꯤꯀꯣ ꯑꯗꯨꯃꯥꯏꯅ ꯊꯕꯛ ꯇꯧꯕꯒꯤ ꯋꯥꯅꯤ ꯇꯁꯦꯡꯅꯗꯤ ꯑꯩ ꯅꯥꯏꯠ ꯁꯤꯐꯇꯤ ꯂꯩꯇꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯗꯦ ꯁꯤꯐ ꯉꯥꯛꯇꯅꯦꯕꯀꯣ ꯍꯥꯏꯕꯗꯤ ꯃꯣꯔꯅꯤꯡ ꯆꯠꯂꯁꯨ ꯏꯚꯤꯅꯤꯡ ꯆꯠꯂꯁꯨ ꯅꯠꯇ꯭ꯔꯒ ꯗꯦ ꯗ꯭ꯌꯨꯇꯤ ꯑꯣꯏꯔꯒꯁꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯠꯂꯦ ꯑꯗꯨꯒ ꯁꯦꯂꯔꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯍꯪꯕꯤꯔꯛꯑꯦ ꯁꯦꯂꯔꯤꯗꯤ ꯑꯩ ꯍꯥꯏꯖꯔꯔꯣꯏꯒꯦ ꯑꯗꯨꯕꯨ ꯏꯁꯥꯒꯤ ꯑꯦꯛꯁꯄꯤꯔꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯍꯥꯏꯕꯗꯤ ꯁꯦꯂꯔꯤꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯃꯄꯥꯟ ꯂꯝꯗ ꯊꯕꯛ ꯇꯧꯕꯁꯤꯡꯁꯨ ꯈꯪꯕꯤꯔꯝꯒꯅꯤ ꯁꯦꯂꯔꯤꯁꯦ ꯑꯦꯛꯁꯄꯤꯔꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯂꯔꯤ ꯑꯣꯏꯌꯦꯕ ꯑꯗꯨꯒ ꯁꯤ ꯃꯇꯥꯡ ꯑꯩ ꯀ꯭ꯂꯤꯌꯥꯔ ꯇꯧꯖꯔꯝꯒꯦ ꯑꯦꯛꯁꯄꯤꯔꯦꯟꯁ ꯌꯥꯝ ꯂꯩ ꯍꯥꯏꯇꯥꯔꯒꯁꯨꯀꯣ ꯍꯥꯏꯕꯗꯤ ꯅꯔꯁꯤꯡꯒꯤ ꯑꯣꯏꯅ ꯑꯩ ꯍꯥꯏꯖꯒꯦ ꯑꯦꯛꯁꯄꯤꯔꯦꯟꯁ ꯌꯥꯝ ꯂꯩ ꯑꯩꯁꯦ 5 years 6 years ꯑꯦꯛꯁꯄꯤꯔꯦꯟꯁꯅꯦ ꯍꯥꯏꯇꯥꯔꯒꯁꯨ ꯋꯥꯔꯗ ꯑꯃꯗ ꯇꯧꯔꯛꯄ ꯁ꯭ꯇꯥꯐ ꯀꯣ ꯋꯥꯔꯗ ꯑꯃꯗ ꯇꯧꯔꯛꯄ ꯁꯤꯁꯇꯔ ꯅꯠꯇ꯭ꯔꯒ ꯕ꯭ꯔꯗꯔ ꯀꯣ ꯃꯥꯒꯤ ꯁꯦꯂꯔꯤꯒ ICUꯗ ꯆꯍꯤ 3 ꯇꯧꯔꯛꯄ ꯀꯣ ꯑꯗꯨꯒꯨꯝꯕ ꯃꯤ ꯑꯣꯏꯇꯥꯔꯒꯗꯤ ꯀꯩꯗꯧꯔꯦ ICUꯒꯨꯝꯕ ꯇꯧꯔꯛꯄ ꯃꯤꯗꯨꯅ ꯍꯦꯟꯅ ꯁꯦꯂꯔꯤ ꯆꯥꯎꯋꯦꯕ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜ ꯑꯃꯒ ꯄ꯭ꯔꯣꯇꯣꯀꯣꯜꯗꯤ ꯃꯥꯟꯅꯗꯦ ꯑꯗꯨꯕꯨ ꯑꯦꯚꯔꯦꯖ ꯑꯣꯏꯅ ꯌꯦꯡꯉꯛꯄ ꯃꯇꯝꯗ ICUꯒꯨꯝꯕ ꯊꯕꯛ ꯇꯧꯕꯁꯦ ꯁꯤ ꯑꯗꯒꯤ HCUꯒꯨꯝꯕ ꯀꯣ ꯍꯥꯏꯕꯗꯤ ꯀ꯭ꯔꯤꯇꯤꯀꯦꯜ ꯀꯦꯌꯔ ꯏꯃꯥꯔꯖꯦꯟꯁꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯨꯝꯕꯗ ꯊꯕꯛ ꯇꯧꯕꯁꯤꯡꯁꯤꯅ ꯍꯦꯟꯅ ꯁꯦꯂꯔꯤ ꯆꯥꯎꯋꯦ ꯑꯗꯨꯒ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯦꯟꯁ ꯑꯣꯏꯅ ꯑꯩ ꯗꯥꯎ ꯌꯥꯕꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯁꯥꯅ ꯄꯥꯝꯖꯕꯒꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯅ ꯑꯍꯥꯟꯕ ꯊꯕꯛ ꯆꯪꯕ ꯃꯇꯝꯗ ꯀꯩꯅꯣ ꯇꯧꯋꯦ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯋꯥꯔꯗꯠꯇ ꯆꯍꯤ ꯑꯃꯒꯤ ꯑꯦꯛꯁꯄꯤꯔꯦꯟꯁ ꯇꯧꯔꯛꯏꯀꯣ ꯑꯗꯣ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯑꯦꯛꯁꯄꯤꯔꯦꯟꯁ ꯇꯧꯕ ꯀꯥꯟꯗ ꯑꯩ ꯁꯦꯂꯔꯤ ꯅꯦꯝꯃꯦꯕꯀꯣ ꯁꯦꯂꯔꯤ ꯅꯦꯝꯕꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯋꯥꯔꯗꯠꯇ ꯑꯣꯏꯕꯅꯤꯅ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯅ ꯁꯤꯟꯗꯣꯛꯑꯦꯕ ꯍꯣꯁꯄꯤꯇꯥꯜ ꯂꯣꯏꯔꯦ ꯂꯥꯏ ꯅꯨꯄꯤꯁꯤ ꯈꯛꯇ ꯉꯥꯏꯔꯦ ꯆꯥꯗꯧꯕ ꯁꯤ ꯆꯥꯊꯣꯛꯑꯦ ꯑꯩ ꯈꯥꯅꯦꯇꯨ ꯌꯥꯝ ꯆꯥꯎꯋꯦ ꯂꯣꯏꯔꯦ ꯌꯥꯎꯗ꯭ꯔꯦ ꯁꯤꯃꯗꯤ ꯑꯩ ꯉꯝꯃꯔꯣꯏ ꯑꯗꯣ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯁꯨꯃꯥꯏꯅ ꯀꯩ ꯍꯥꯏꯅꯤ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯁꯨꯃꯥꯏꯅ ꯂꯥꯗ ꯁꯨꯃꯥꯏꯅ ꯆꯥꯕ ꯐꯪꯕꯁꯦꯀꯣ ꯑꯩꯒꯤ ꯑꯍꯥꯟꯕ ꯃꯨꯛꯕꯥꯡꯁꯨ ꯑꯣꯏꯔꯝꯒꯅꯤꯀꯣ ꯁꯨꯃꯥꯏꯅ ꯂꯥꯗ ꯆꯥꯕꯁꯦ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯑꯗꯣ ꯂꯥꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯀꯥꯟꯗ ꯍꯦꯟꯅ ꯑꯩꯅ ꯋꯥꯅ ꯍꯦꯛꯎꯕꯗꯣꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝꯕꯨ ꯃꯇꯨꯡ ꯇꯥꯕꯗꯁꯨ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯗ꯭ꯌꯨꯇꯤꯗꯀꯣ ꯍꯥꯏꯗꯤ ꯑꯩ ꯑꯗꯨꯃꯥꯏꯅ ꯊꯣꯛꯄꯩ ꯄꯥꯔꯃꯤꯁꯟꯁꯨ ꯂꯩꯇꯦꯕꯀꯣ ꯃꯅꯤꯡꯗ ꯌꯥꯝ ꯅꯛꯃꯟꯕꯒꯤꯀꯣ ꯑꯩꯁꯦ ꯁꯤ ꯆꯪꯉ ꯊꯣꯛꯎꯔꯕꯅꯦꯕ ꯑꯗꯨꯗꯨꯒꯤ ꯃꯃꯜ ꯌꯥꯝ ꯂꯩꯌꯦꯕ ꯁꯤꯒꯤ ꯂꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯗꯨꯒꯤ ꯁꯤꯗ ꯆꯥꯕꯒꯤꯁꯨ ꯍꯦꯟꯅ ꯍꯥꯎꯔꯦ ꯑꯗꯒꯤ ꯑꯩ ꯏꯁꯥꯅ ꯁꯨꯖꯕꯒꯤ ꯃꯤꯃꯤꯁꯤꯡꯖꯨꯗꯨ ꯍꯥꯎꯖꯔꯦ ꯑꯗꯨꯒ ꯑꯇꯩ ꯕꯣꯔꯥꯗꯨꯗꯤ ꯍꯥꯎꯇꯦ ꯌꯥꯝ ꯀꯟꯅ ꯍꯥꯏꯕꯗꯤ ꯃꯌꯥꯡꯒꯤ ꯕꯣꯔꯥꯅꯤꯅꯀꯣ ꯃꯣꯏꯅ ꯍꯧꯕꯗꯣ ꯑꯩꯅ ꯄꯥꯝꯖꯕ ꯑꯣꯏꯗꯦ ꯑꯗꯨꯝ ꯃꯊꯦꯜꯗꯣ ꯁꯨꯝ ꯌꯥꯝꯅꯕꯅ ꯁꯨꯝ ꯆꯥꯕꯒꯤ ꯋꯥꯅꯦꯕꯀꯣ ꯌꯥꯝ ꯀꯟꯅ ꯍꯥꯎꯕꯗꯤ ꯑꯣꯏꯗꯦ ꯑꯗꯣ ꯃꯤꯃꯤꯁꯤꯡꯖꯨꯗꯨꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯂꯥꯁ ꯑꯣꯏꯅ ꯀꯩꯅꯣꯃꯇꯪ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏ ꯍꯣꯁꯄꯤꯇꯥꯜꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯀꯣ ꯏꯁꯄꯦꯁꯦꯜꯂꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯀꯣ ꯈꯪꯅ ꯆꯥꯟꯅꯕ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯊ꯭ꯔꯨꯗꯒꯤ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯗꯤꯁꯀꯥꯎꯟ ꯇꯧꯒꯗꯕꯗꯣ ꯑꯗꯣ ꯑꯩꯒꯤ ꯔꯤꯂꯦꯇꯤꯞꯁꯅꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯄꯤꯖꯒꯦ ꯀꯥꯟꯅꯕꯁꯤ ꯂꯧꯕꯤꯌꯨ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯗꯤ ꯑꯩꯅ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯔꯒꯁꯨ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯤꯔꯛꯑꯣ ꯑꯗꯨ ꯇꯧꯕꯤꯌꯣ ꯍꯥꯏꯔꯒꯀꯣ ꯏꯚꯟ ꯄꯥꯔꯁꯅꯦꯜ ꯃꯦꯁꯦꯖꯐꯥꯎ ꯃꯌꯥꯝ ꯊꯥꯕꯤꯔꯛꯑꯦ ꯑꯗꯣ ꯌꯥꯝ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯃꯌꯥꯝꯅ ꯃꯊꯪ ꯀꯩ ꯆꯥꯕꯤꯔꯛꯎꯒꯦ ꯍꯥꯏꯕꯗꯣ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯡꯁꯤꯡꯁꯤꯒꯀꯣ ꯃꯣꯏꯅ ꯆꯥꯕ ꯍꯩꯇꯕ ꯎꯇꯤ ꯈꯪꯗꯦ ꯂꯩꯗꯅ ꯈꯖꯤꯡ ꯈꯪꯗꯦ ꯑꯗꯨꯒꯨꯝꯕ ꯄꯨꯊꯣꯛꯑꯒ ꯄꯤꯖꯔꯒ ꯑꯗꯨꯃꯥꯏꯅ ꯆꯥꯔꯒ ꯇꯧꯕꯒꯤ ꯔꯤꯌꯦꯛꯁꯟꯗꯣ ꯑꯗꯨ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯜꯂꯦ ꯑꯗꯣ ꯅꯨꯡꯉꯥꯏꯅꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯣ ꯀꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ